ngasi gi maroi ba pausing Ekis policy mai pakna na bahona bada khwaidagi maru oiribasi lamdam asigi satna lonchan abadi mibu nungsina loina bani haina Chief Minister N Biren phongdokre Border area da hangduna leiriba mafam singda mai marong sing thaduna miyam gi senthok lambi lehna na bahona ragani haina Horticulture Minister T Sham Kumar na phongdokre amadi Imphal More lambi gi khongjom uning khongda sakangdaba singna pumlamba IED asoyangam yaudana pokayan kre Kurumjare. ISTV pau miyang tabir ba singu taram nokjare. Hauji ba pung ba pau. Egis policy mai pakna ba hona bada khwaidagi maru oiriba ase lamda masigi satna lonchat amadi mibu nungsina loina bani haina Chief Minister N Biren na Mandle da pangthogadori ba India Myanmar football exhibition match da saruk yagadaba sanaroi sing amadi Mandle da pangthogadaba business meet da saruk yagadaba sing lamthaba gi thoram da haikre Magna Makha Taraduna, Egis policy asi Nintina Mai Paklaba Matamda, Southeast Asia, the Lady Ba, country singa, India ga Apava Mari Tambangangade. Ngasi Saliba football team Amade Visionist Mitta Sarugyaga Dabasing Asigi Concert asi, Myanmar ga Maruk Mapang Oibagi Concert Amani Haike. Central government is citing this border se hangna na bhai tare satok da sinda visa on arrival na singma kaina thanna na ba ado phusina aho go beginning ne khigi ado khwaidagi ages policy da darkar lai se immediate na bring ekhoi ta ba ana ekhoi manipur gi behave manipur gi mi gi hospitality adu da depend to gori ba as moi adu gi manipur pharo satak saruk ke ekhoi asonda sing or satok pura satsaki gi ba feeling se le heloi da ba as moi du am phaine ingine praja mayam du hospital phajak re da hospitality Adugi message no pianingi Thasigi tang kun taretagi kunipan fawba pangthogadoriba football exhibition match samadi Thasigi tang kun mapandagi kuntra fawba Mandle da pangthogadoriba business meet ta sarukyagadaba sing Kangla mamangdagi lamthabagi thoram aduda Youth Affairs and Sports Minister Let Pau Haukip MLA Surchandra amadi Y Brozen Susarugyake Minister Let Pau Haukimna Lebagani gi marakta afaba mari thamnana bagi padamda chaliba khongchara se mai pakpa khongchat ama oigani haike Se Minister Nongthomban Birena lamtha khiba Youth Affairs and Sports Minister Let Pau Haukipna luchingba Manipur team More da thunglaba matung Myanmar gi damak More thadokre More Trade Center da Paumi Singa Unabada Minister Let Pau Haukipna Lebagani gi football match mai pakpa paktaba thoina maru oide Lebagani gi hena afaba mari nakshina bani haike Tungda immigration officer su oiriba SDPO More Lawrence na luchingba mihut kangbu amana Myanmar ga tainaba Iron Bridge phawba thindoke Myanmar ga tainana leiriba Manipur gi lam Howland Phai border area da hangduna leiriba mafam singda sanaba mahimarong sing handaki chahi asdagi thaduna lamdam adongi miyam gi senthok lambi lehnana ba honaragani haina Horticulture Minister T Sham Kumar na phongdukre ngasi Howland Phai da official singa loinana chatuna yengsinba aduda Howland Phai gi chief yauna lamdam adongi miyam ga unaduna sagot thorangi paikhatpa yaba thabak sing paikhatnana ba khanake Minister na Paumi Singda Makata na haikibada Myanmar da u yanba asina yumthangnari ba state tasu akaiba kaya lakpana kari tawba yabage haibadu Chief Minister ga tanaduna Myanmar authority da khanganaba khonagani haike India gi lamda sanghallaga haibadi Manipur lam sanghallakan moina yanthan lamba hadalamba uji Manipur state amani da gomena moji takthokra matungda lehoriba yantakibu ugi jaga singasi taki sahi stagi jitagi hori di pami expansion thada daga plan to ba hogani aduga leiba khongangi prajasinda kanaba pina ba khondaga moina uji pakana yan thalagadi environment si akhoi ju effect of akhoi Manipur si ko India si ko adu masi monamen si minister tana daga kai to ya ge haiba mayam singa si kamai thingba ya ga te haibadu kogi mathuma thabo pa khala Khongjom Police Station gi manung chanba National Highway chama subna anigi lambigi nakalda Khongjom amasung Wangzingi lonaba mafam Khongjom uning khongda IED ama sakangdaba singna thanamle ngasi ayuk kuntaruk suba sam rifles ki kangbuna patrolling satpada bom asi thengnarakibani Manipur Police ki bomb detection and disposal team laktuna kupna yangsilaba matung liter mangagi pressure cooker amada haplamba kg nipalong gi oigadaba IED bomb adu mafam dumaktada numijumga matung pung ama khra helakpada ashoyangam yaudna pokayan kre
bom leramba thodog asina maram oiraga ayuk pung nipan dagi nungthil pung ama makai fawba highway asida gari sing panduna leinakhe amaramda ngrang nimida wairam pung taruk makhairom taba matamda kangjom district ki Sasat police station gi manung chanba kongkan khunda kunthamatai suba sam rifles na IED ama thengna badagi bomb disposal team amana ngasi ayuk pung 8 makhairom taba matamda aswengam yaudana pokhai hankhre Home Guard personnel singi thagi lupa lising manga phanglamba adu lupa lising 8 ka satret kuntrada henganaba cabinet na warip lokre Chief Minister Nongthomam Birena chair loduna pangthokhiba cabinet mifam aduna MCS rules 1965 ki schedule 1 semdoknanabagi proposal su ayaba pikre semdokadaba asina MCS grade 1 amasung JC gi pham 58 tagi humdra humdoida hengalagani Thaubal Kakching Chandal Technopol Jiribam amasung Bisnupur district ta hangdokadaba residential hostel singi tongan ba category gi pham sing contract ta hapna basu cabinet na yakre Mifam aduna February anidagi haugadoriba budget session gi ahoba nimitta governor na pigadaba warol gi draft to cabinet na yakre haidi Manipur gi lifeline oidiba Imphal Dimapur lambi National Highway number 2 asi Kangla Tongbi dagi mau fawbagi hauzik lambi sembagi thabak suriba asigi man power asi wat na subana maram oiduna lambi asi working season manungda semba loigani haibagi thajade haina speaker Y Kemsa nangasi mahaki mayumda pangthokpa pawmisinga unabada fongdokre magna makha taraduna nongju tha lakjingaida lambi ase semjinba lushin binaba Union Minister of Road and Transport and Highway amadi Manipur gi Governor Dr. Nazma Hetula da aiba cherol piduna wakat khre haike magna makha ta na fongdokhibada mag masamak mamang thagi tang kunma thoida Assam gi Tuli Hazal da Manipur Site Parisat na sinba thoram ama yawba zatpada Magna Imphal Dimapur lambi da chatpada lambi asigi Kangla Tongbi dagi mau fawba uful hawba thengnarakhe lambi asi semagi thabak chathariba contractor amadi thabak suba miyoi sing kumang sauksinna thabak suba thengnarakide haike Amaramda Manipur da makal khudingi gari singda hanariba petrol amadi diesel da poyan yansili haibase matam kayagi mamangdagi miyamna ngangnarakpa adu ngarang mahak masagi tongliba gari da kuyathongda leiba PCTC dagi diesel halubada gari adu thauba yadabadagi mag masa yauna PCTC da chatuna IOC gi kangbuga loinana oil pump adu da leiriba diesel thau adu test tawada diesel gi manam nambagi mahutta kerosene manam oina namke Sample logduna density yengbada diesel gi chap chaba phangpham thokpa density adudi fangke hairiba diesel aduda poyan janbra haiba khangdoknana ba Kolkata da sample thakre PCTC gi pamta leiriba thau IOC gi ayaba yaudana gari da amuk hapsinana ba honarama thengnarakhe Maramaduna Mahak Masana Union Petroleum Minister Amadi Manipur gi Governor Dr. Nazma Hetula da aiba cherol piduna Manipur da hangliba tongan ba pamsingda thau da poyan yaliba asi hapta khudingi check tongnana ba khangalagani haina fongdokhe Union Petroleum Minister da chithi ma izagani maramdi matam sangadagi thau yanbagi wari si lagasu mase khoina matam yoina khanmana Manipur da permanent solution hangaba hapta gira nataga hapta ani gira nataga tha gira toina check tawbirakanda sagi thausi yali yade bagi kanogi labs Manipur thambiu haina ngasi ai chithi amasu izagani Andro Kenragi manungchana leiba nungbram awang laikai amadi Hairo Kenragi manungchana Leirong Tel Pitragi Angang Kayamarum Lairik Laisu Tamba Pangdabagi Matangda Manipur Commission for Protection of Child Right na Kudakta Angang Sing Lairik Tamba Pangananaba Tabak Lokatnanabagi Government ta Kangan Krabamatung Ngasi Commission gi Mihut Kangbu Amana Angang Singi Lairik Laisu Takpi Tambinabagi Tabak Sing Yangshin Kre Kongsara Sigi Matangda Commission gi member K Pradip na Kangbupi District ki Manungchanba Kamuching Junior High School gi Matik Saba Oza Hapa Infrastructure suna thamba February manga fawbagi manungda school si loshinanaba recommendation da yauri haike school si headmaster L Rajena school si matam sana loshindaba amadi oza watpana maram oiraga mahiroi lakpagi masing hantarakpani awara passing mens labadi mahiroi sing soidana school da lakani haike Kulasi Kunjamana, School Sigi Ozasing Sang Nine Lakte, School Saba Lushin Daba Maramna, Mama Passing Namasa Sing School Sita Tadabani, School Si Pazana Lush Labadi Club Sing Tanaraga, Mahiru Jama Hena Tamanana Bakanari Haike. Araping after I am going to see the Maram Boyduna school say function with the smooth run to the day. I do smooth run, but not
इन खन तारदी मखोइगी ओजासिंगी अरापसिंगी असिदमक्ता अखोइना क्वार्टरगुम्बा खरा साबिरबदी फजना लंदमसी सखलकदरा अदि क्वालिटी एजुकेशन फॉरपद मपुंग फागदरा सीजे एकेडमी ऑफ नर्सिंग की तरानिथोई सुबह बैच की जीएनएम महरोई सिंगी लैम्प लाइटिंग अमदी ऑट टेकिंग थौरम ngasi सीजे हॉस्पिटल की ऑडिटोरियम द पांगथोखरे थौरम अदुदा मदर केयर चिल्ड्रन हॉस्पिटल एंड रिसर्च सेंटर की चेयरमैन कम मैनेजिंग डायरेक्टर कुमनथेम रतन यावना मरी लेनबा सीजे हॉस्पिटल की मिये क्या सुसरुक याखे कुमनथेम रतन ना नर्सिंग ना अनाबा सिंग अमदी मखोई की इमुंग मनुंगी मियोय सिंगा नुंगसीना लोइनबियु मेडिकल प्रोफेशन की मरु ओइबा थौदांग अदु खंगदबनी हाइखे Muscular dystrophy and neurological disorder bu layeng ba ngamdaba oina longnaramba du stem cell therapy na layeng ba ngamle haina Neurogen Brain and Spine Institute ki Deputy Director Nandini Gokulchandaran na ngasi Classic Hotel da pangthokpa paumi singa unabada phongdukre magna makha taraduna Institute asina February tang 10 da lemna layeng bagi kem amasu Imphal da pangthokani haike Tagil da laiba Manipur Technical University ki Management Board na anoba oza longna na ba honariba thawong yaning da ba phongdoktuna mahiroi amadi oza singna wakan mifam chatakre University asigi faculty member union gi Secretary General Dr. T.A. Satrajit na University asina hek hogdorakpadagi contract amasung guest lecture singa si regular amaga chap manana University asida leraklaba ngaktani Waraklaba oza singa sibu kanthoklam laga anoba oza logani haiba thawrang asi handoktrabadi makhal makha kaya gi khongjang changchilagani haike इनके साइड से खुद थिंग जन बिदुना मोइना तौरी बसिंग सिगी मायोक्ता खितंग खोगी फेवर दा हाइबी ना बा खुच अपील तौजरी थासिगी कुनमाथोइदा कुमलंपाक्ता आशा खरना मरम ओइरगा थोखिबा थौदो अदु लाइबक थिबनी थौदो अदु खंटा हौदबा मियोय खरना थोगनखिबनी आशा सिंग कनामतगी मायोक्ता लेति हाइना आशा सिंगना फोंगदोखरे ngasi Health and Family Welfare Minister Eljanta Kumar gi Secretariat laiba office da khongjang changchilibi आशा सिंगा wari sanake wari sanaba अदु दा Health Director के राजो सुसरुक याखे आशा सिंगी माइकैदगी थोखिबा थौदो अदु वाकल ताहौदबा मियोय खरना थोगनखिबनी मियामबु लमजिंगलिबा स्टेट मिनिस्टर गी मफमदा थौदोक अदुना नुंगाइतबा थोगनखिबगी दमक आशा सिंगना सोइख्रे हाइना नुंगाइतबा फोंदुखे नदबदगी थोखिबा ngaktani mase administration da haigadra management da haigadra मियाम पनिना सोइखिबा खोटखिबा यावबदगी अखोय आशा सिंगी माइकैदे सेम दा थौदोक असे सोइखिबनी थांगाई सिंगना तमना तौबनते सिमतंग हाइजनी Health Minister Eljanta Kumarna आशा सिंगी लेरिबा खुदोंग चादबा सिंग यंगसिलगनी मतम मतमगी ओइना पुन्ना फमिनदुना अफबा लंबिदा चटनबा होनसे नुमित अदु अनोबा गवर्नमेंट की माइपाकपा स्कीम लाउथोकपा नुमित ओइबना थोकिबा थौदो अदुना मरम ओइरगा चीफ मिनिस्टर दा यामना नुंगाइतबा पोखनके ngasi yanaba puraklabani na fajinkiba आशा सिंग थादोकलगनी हाइके हौगिबना हौगिबो ओइगरे को अदु मतुंग ताबदे हौजिकी मयाम की मेमोरेंडम दु आई उरे अंगन कॉपी पिरे तु मतम दाई डायरेक्टर सेक्रेटरी को ऑफिसर सिंग यावना आसागी रिप्रेजेंटेटिव सिंग कौरगा को म्याम सिर पुल पामिनस आई लेवल कदाय भागो तौबि याब लेके अथु बदना सिबक तौबि याय तबथा बदना सिबक तौबि याय हतना हाइबदो मदुदे आइना डिसाइड तौदोने अमरोमदा फाजिलुबा आशा मापल ngasi numitang wairam thadorkre hauji atem brem talokjari अनौब सही के लोइनना इम्फाल फाइनेंस की सही कुनमंगा सुरुपा सिल्वर जुबली ने लाकपसिदा मयामदा लोन के ओइबा अचौबो ऑफर अमा पिजरी टू व्हीलर पाबिबसिंगी अहानबा लाकपा कस्टमर सानबदा 0% इंटरेस्ट दा लोन पिजरी डॉक्यूमेंट्स यामदबा गारंटर सु यावदबा कइनो फमना खंजाने लेरिदबो नंगौरु हौजिमु लहौरुरो एदि लौरु रे Sagolwan Morang Lerek Nepra Menjorta Liba, Ayush Wellness Center da, well qualified doctors amadi staff singalonena makal makha ke agilaina singlaying jari. Lonena, Mapa Machi Community Hall da Lissingani Trimpan January tang Kuntrita Kuntramato Slim Campama Pantuk Jagani, Akupa Marol ki makha ki number sida contact of you. Break matung na mayamutaram nokchare. Makata Pauda.
Jiribamdagi mitop sing khangdokpada athingba leite tawbatabu miyoibagi hakti matpiganu haina Jiribamgi MLA Asafuddin na phongdukre. District Handloom and Textile Jiribamna Development Commissioner Handloom gi makhada Phisabi Singhi biometric registration gi matangda Jiribamgi Sampanagar Community Hall da pangthokhiba awareness thoramda MLA na wafam si phongdukhibani. Thoramadu Jiribam Jila Parishad ki Upa Adaksha TS Somorjit Dibong Gram Panchayat के प्रधान RK Novinsana District Handloom के Project Manager P Meena Kumari Susarukya के MLA na makatana Jiribamda mitop miansa sing sangandanaba honabada mahakki angamba mateng pangani district asida leiriba miam pumnamak chap manaba miyeng thamduna furup amada hena yengsinbagi mawong nungaiti haike. Manipur State Legal Services Authority ki makhada Manipur Commission for Protection of Child Right amadi Legal Aid Clinic Nungbramna Sinduna Nongmagi oiba Legal Awareness Thoram ama Nungbramgi Legal Aid Clinic ta pangthokre mafam aduda Manipur Commission for Protection of Child Right ki chairperson Santibala Nungthauzam member K Pradeep Kumar CS Nabachandra Susarugya ke Nipu Taruk Suba All Manipur Sumang Lila Festival 2017-18 ngasidagi Palace Compound leiba Iboyama Sumang Lila Sanglenda hokre Manipur State Kala Academy na Sinduna pangthokliba festival asigi hogdokpagi thoramda MLA Dr. Y Radesham Art and Culture gi Director Dr. K Susila Susarugya ke Nipu Manga Suba Sumang Lila Festival da makong matang tarabasingda manamathum yenthoke Mamang Sahigi Best Production Takraba Nupa Kanglup ki Iramdam Manipur Artists Association gi Yening Tha amagi wari Nupi Kanglup ki oina Women's Dance and Dramatic Union gi Ipagidi Thawaini Yauna Best Actor Actress amadi atei category singda manamathum sing khusinnake Art and Culture gi Director Dr. K Susilana Sumang Lila haibasi top pa taibang amada leiba art form amani art form asi Nupagi Kanglup khaktanatana Nupigi Kanglup su miyamna pamnaba ama ohenduna Malemda sakta na bahona si haike MLA Y Radesham art form singi autonomous body oina leiriba State Kala Academy gi secretary ama ngasi fawba haptabasi laibak thibani athuba matamda secretary ama hapiduna major department ama oina ongkhatuna art ki lamda thabak tawriba singi yaifa thorang kayamrum paikhatpa matam oire haike Mang sempet liba ngasagi sumang da komposisi mapangan dengan kalan ba mathok to ba mathok dai sei thamjalingi Republic Day gi mangoina na police na lokhatpa section thorangi manung chanang asisu Imphal East Police Commando na Hatta Golapati maning laikai da pak sana combing operation chatakre Nupi yauna miyoi chama hena amamam to oina verification chatake saktak je yaram daba miyoi taramapal makhata na verification gi damak marilaina ba police station da sinakre Churasanpur Police na su Torbung area da thibo humbagi thabak chatake Additional SP Operation SDPO Churasanpur OC Women's Police yauna chatakhiba thibo humbagi thabak aduda miyoi chama humpurom verification tauke masagi tangdang ba saktak se yaudaba miyoi home verification taunana ba police station na sinakre hari Kharam Students Union Manipur na Sinduna Kharam Palel da pangthokliba tare suba Kharam Students Cultural Conference cum Sports Meet ki ngasi nini sanba numita Manipur gi ningthaule semba sana jaw su sarugya khre thoramadu da ichamgi hanagi President and Rajendro EMRS Saparmaina gi Principal Dr. Ngamkho Hau kip su sarugya khe December sana jawbana aikhoigi nat amadi chanabina aikhoigi haurpham takli haibasi purup khudingmakna kaufam thokte isagi apamba lining chalabasu isagi chanabi amasung nat ngakna chatkadabani haike aikoi kharam thadoi hariba maichousi hariba kharam jati asidagi thokhiba manipur bu mamai sumamba aikoi awaba aduga aikoi khudong chadaba mayam amada makoina leibak sibu kalamba leibak sibu ngakpa leibak sibu guide toramba adugumba N. Rajendrona Sing Tam Nungsina si haiba Jinda Lauba Kaktana Oiba Yaroi Jinda Laubagi Mahutta Jingi Awaba Sing Haktengna Chatuna Kangmatangai Fade Kharam Palelda Cultural Park ama Sana Naba Marilenaba Singda Takshinaba Honagani Haike Bamo Laikai Youth Club Yairipok Bamo Laikai gi Sahi Kunmanga Surakpa Silver Jubilee Thoram Club Asigi Ground Pangthokre Thoram Maduda Wangkhem Kendrogi MLA K Megasandra SDPO Yairipok Amarjit Club ki President Achauba Saisakbai L Jainta Susarugya ke Club Asibu Lingkat Piramba Laikhidraba Singh Amadi Ahalaman Singh Yauna Hanagi member Singh da Kudol Tamduna Ikai Kumna ke
Education S ki makha da leiba oza manga amasu suspend tobagi order director na ngasi thokre oza sing adudi Tungjoy High School da Hindi primary oza oiba Bikram Kharel Mapau Kethen Manbi High School gi matriculate Hindi oza Siwa Koti Somdal NK Higher Secondary School da Hindi gi graduate oza oiba Padam Prasad Goma Devi High School da graduate Hindi oza Sarita Devi Thapa amasung Bisnulal High School da utilization oina leiba Babitane Lilong Hauribi College ke Principal Muhammad Saidur Rahmana College asigi selfam kaya haina thokre haibasida mari leinaba authority na ngasi fawba mieng changbidi haina pendaba phongdoktuna college asigi mairoi singna Imphal More lambi thingbai kongjang changsilure Thaubalgi SP ke Megasandrana Students Union gi mioi singa wari sanaraba matungda lambi thingbagi kongjang handokhe Students Union gi General Secretary Muhammad Sabir Ahmad na Sarkar na miyeng sangbidabadagi mairoi sing lairik tamba fangdre sarkar asina kanagumba mioi amana lupa chamri chamanga chabagi maralda mioi kaya action loba yaurabasu lupa lak marfudara hena chabagi di sarkar asina kankatuna thamle lagliba tang kunipan fawagi manungda principal gi mathakte action lawdrabadi boycott tawbagi khongjang changsingani haike Lilong Hauribi College ki yamlaba selfam mapang khangdana leiriba asigi matangda Lilong Hauribi Students Union na ngasi sanction kiba kongjangda Manipur Police na college asigi mahiroi kayada phuba chaiba tawkibabu Socialist Students Union of Manipur na yamna kana yaningdaba phongdokre Segar Hotelaiba Suki Office ta pangthokiba paugi mifam aduda Lilong Hauribi College Students Union gi General Secretary Social and Culture Secretary amadi Divet and Extension gi Secretary Susaruk Yake General Secretary MD Sabir Ahmad na haikibada Insolu singani tareta college asigi yamlaba selfam mangan kibagi matangda Manipur Government Students Union na white paper puto haiduna demand tawdun lakibani adubu thani helaba fawbada government asina mieng amata sangbidabadagi National Highway thingbai khongjang adu changsin kibani lengakna mairoi singi apamba du yengbiraga mara laiba mioi cherak piu haike Suki Publicity Secretary Naurem Tanoronjan na haikibada ngasigi khongjang aduda mairoi singda police na chathakiba thawng adu laibak thibani Thawalgi SP na lagliba tangkuni panda Education Minister ga loinana college asigi mangkraba selfam gi matangda khanagani haibadagi ngasigi khongjang asi handokpani adubu tangkuni panda mairoi singna taliba demand asigi waroshin purakpa ngamdrabadi makhatana mairoi kaya ga loinana hena kanba khongjang changsingani haike Corruption chen hang liba amadi achumba hui sina thumda tawdaba lamda ama ohengani hairiki chapchaba mathawasi athum matamda pangthok piu karigumba tangkungani pan fawba sida chapchaba thaba mata lokholaptaba taragadi Lilong Hauribi College ki student union amadi mairu singa pochinduna Socialist Student Union Manipurna makhatana akanba khongjang kya changsinaba sem sadana laigani Lalambung Takhilambam Naika Youth Development Organization ge Multipurpose Community Hall ama sananabagi damak urep uyung thangban kedragi MLA KS Joy Kishanna urep uyung tamkhre Thoramaduda Organization ki President Puyam Tomba Maitei Secretary Jinendra Maibam Amadi Laikai gi myoy singsu saruk yakhe Taramatoi Suba Assembly gi Mari Suba Session February Anidagi February Kulumdai Fawba Phamduna Jongan ba Business Singi Matam Business Advisory Committee gi mifamna lepna kre Assembly gi Secretary M Ramanina sitting a sigi nga sithokiba Provisional Calendar gi matungina February ani ifam hoban nimitta Governor gi address legani Governor gi address thagatpagi motion ahanba nimitta yauri February manga da Supplementary Demand for Grants 2018 amasung 2018-19 gi Budget Estimate House da present tawgani hari Masagi sahi taramari kaktangai ribi salam lanchen bi chanuna English loan da Landscape on the Night Sky mingthon ba lairik ama ngasi Manipur Press Club ta phongkre Sana Hanbi Publication Tobulna Sinduna Pangtoki Bathoramaduda Professor Jodasan Rosanasam Dr. S. Lanchen Mitei Gem College of Arts ke Associate Professor Dr. M. Priyoberta Aiba S. Tomba Luang Susarkyake Naha Ori Bilan Chen Bisanuna Matau Kramna Mangonda Sedeng Ining Bagi Itil Faur Kibano Haibagi Matangda Wafam Kaya Thamke India ki Republic Day boycott tobiu Manipur Miam da India ki Republic Day gi wahan tok leiti haina Korkom ki Publicity Committee na thadorok pa cherol amana khangalage
Zerol asina maka taraduna India gi lengakna Manipur Kangleipak amasung Wesia lamdam gi miyambu loilam lengak makada namthaduna thamlakpa asi chahi humpunipan hele asigumba India gi loilam lengak asina iramdam miyam gi aningba apambagi mayokta lamdam asida nampuda pangthokliba Indian Constitution chana hankiba numit January 13 Republic Day asi Manipur gi miyam dadi tason na thinba numit amani masida ireisa sing yafam thokti hari Maramaduna Irebak Miyamgi Apunba Yaulup Kor Komna Lakliba January Tang Kunmangagi Nongye Chabuk Pung Tarani Thoidagi January Tang Kuntaruki Numidang Pung Taruk Fauba Pung Tarani Palgi Oina General Strike Laktokli Hari General Strike Manung Dai Iresa Singna Sintha Lepiu Yum Dagi Mapan Topiganu Republic Day Asi Boycott Tobiu Ekogi Punsi Amasung Ipurupu Langway Sanduna Singnarakliba Indiagi Loilam Lengak Asigi Mayukta Numid Asigi Apunba Lising Ama Udminase General Strike asina tangai fadaba lining laishol ana layeng amasung maihau langpoki mari leina ba thoram singdi konchiloi haina korkomgi publicity committee gi cherol asina makata na khangalakle hauji amuka na ten break te logjari live school se ping na school begin class 10 hobole class 10 maki smart class facility lei ben service lei boarding facility lei दादा लाइव स्कूल तमबा छात्रदी एक्स्ट्रा कोचिंग ट्यूशन तौबगी मथौ तादे हांसिंगसे साना खोदबगी मतमसे यामना पंगन डायरेक्ट नतन लाइसुसु तम स्कूल हिना संग खरा जोंग न्यू गन तादा अरे अदु आई इसासु सिदा तमंगे यागदो Eastern Gas Limited wanted sub-dealers for different areas in Manipur. Also wanted sell executive and retailers for cashless device, POS, money transfer, utilities services, flight booking and many more services. Dealership MS Yoibu Yohanba Traders, Moirangkhom, Jingakham Laikai. Mama mapana machada piba ngamba khwaidagi chawba khudolsi ichabu mahi tamanbani. Slopeland Public School Khongjom, Northeast India da khwaidagi chawba amadi nanba boarding school ni. Slopeland Public School Khongjom da ngasimak admission tawbiduna ichabu mahi tamanbiu. Break matung na mayam amuka na taram nokchare makata pauda Canal Company na Brahmaputra Foundation Western Digital Life U amasung Avid ka khosam na duna workshop ama classic hotel da pangthokre anoba khuchuklai amasung technology sing sijina na bagi matangda akang ahi singna resource person oibaga loinana saruk yariba singa su wari watai sakhe Imphal East District ki mafam sinba thungna CRPC gi section chamani phumari gi makhada mioi manga natraga henna ain kainingai oiba mawongda punba nongmai khuchuklai sing puduna chatpada thingma thamkhre iram siga mari leinana district magistrate TH Chitrana tha sigi kuni thoida order ma thokre Lamdam asida yelongai dagi leraklaba chana lonchat fijet chakcha lining laishol hawgalagliba mirol singda tambina bagi pandamda ima laisem inat loisangna senduna Imphal East ki manung chana leiba tharo sipi lokta sakkoi salai sang hangdoktuna laishu tambiba hokre Thoramadu da top dusra gram panchayat ki pradhan M Surbala member TS Angobi Leima L Bina amadi inat loisangi present CS Chanu Senbisu sarukya ke Loisangi Secretary Ahibam Medana Salai Sangasida Nomajing Kudingi Pena Pung Yauna Tang Tana Chingba Haurakliba Angang Singda Takpi Tambigani Haike Chong Hang Union gi President Hang Khotung Hang Sing Lekidre Masagi Chahi Marfuni Thoi Sukre Patung Hang Sing Hairaga Khangnaba Sangnai Kuki Chief Asina Lekidabada Chong Hang Union amasung Chong Hang Youth Organization na awaba phungdokre Ngakrawam Director Laiba Women Welfare Organization Kanglai Paki Tare Laksuba Mapok Kumon Gamari Lainana Ngasi Tera Kachel da Laiba Children Home Kaibi da Laiba Yaivilel Children Home Kurai Nandebam Laikai da Laiba ICSI Children Home Jiri da Laiba Children Home Gumbi Tera Khong da Laiba All as Home Amadi Nongpok Kaksing da Laiba All as Residential Home da Tongan ba Polam Kaya Yentokre Children Home Singdana Cheng Amadi All as Home dana fee roll Pikre Manipur Heart Foundation na Sky Hospital ga punduna angang amadi ahal singbu lemna eco screening pangthoktuna heart ki anabadagi mangjongna na ngangthokna na ba thabak lokhalakpagi manungchana Churasanpur District Hospital da tha sigi tang kuntra amasung February gi tang ahumda Sanapati District Hospital da pangthokani haide hauzik sanabagi pau lobirasi
ngasigi sanabagi pauda Aksu Kaksing Unipo Kaksing Chumnang amadi Friendship Sporting Club Kaksing na sinduna handak Jeju City South Korea da pangthokiba ahum subai Asian Pancak Silat Championship da bronze medal lorkiba Boinau Singh amadi mahakpu takpi tambikiba Khetri Jugeshwar Singh abu okpagi thoram ama Library and Information Center Kaksing gi auditorium da pangthokre thoram adu da Kaksing Municipal Council gi chairperson Naurem Sanjit Kumar Singh Councillor Ward number Marigi P Sanahal Devi Vice Chairperson Khetri Jaljit Singh amadi Ward number Marigi member and Norel Singh hana maru oiba mir singoina saruk yake Nungoi FC na sinduna Nungoi football ground da team taratare na group mari thokna khaidok tu na ngasidagi ahanba Nungoi Cup 7 aside Lamlai Kendra invitation KZ yankhini thoigi man open football tournament haukre ngasi ahoba sanakiba match da Mangal FC khabamna Haikak Mapal FC bu goal ani sinoda maitiba piki Team Taramapal na group mari thokna khaidok tu na All Manipur Muslim Organization Coordinating Committee gi miyeng makhada All Kwakta Sporting Association as Sinduna Kwakta Bazar Public Ground at Chathariba Ahanba Hanif Saha Memorial Set Level Manipur Muslim Football Tournament King as Sana Kiba Metsta ASSA Sangayum Pamna AKSA Kwaktabu Panzal Anisnoda Amadi Anishba Metsta PYWA Kwaktana NMLSC Ngarianbu Gol Ani Amada Maitiba Pikre Kangpopi Thomas Ground at Chathariba Kangkhui Interwise Tournament ki ngase sanakiba matching da Ward number 1B na Ward number 14B bu Panjal Mari Sinoda Ward number 3B na Ward number 11 bu Gol ama Sinoda amadi Ward number 38 na Ward number 8 bu Gol ani Sinoda maitiba pikre Kaksing District ki manung chana leiba Liwa Sarai Playground da Sriti Olympic Association sauna sinduna Chathariba Taranitoi Suba Sriti Football Tournament 2018 ngasi sanakiba Man Open gi quarter final match da Liwa Chaning A na Chahingbu goal ahum sinoda maitiba pikre Makatana sanabagi pau boyaning thaujum dagi fangbigani Hanboina Manipuri Neroka Football Club Sangpamgi home match mighty kre match dramato isanaba loiraga point kumari paiduna league table da khwaidiki makukta legi khankiba head coach Gib Rai Khan ki asa kai kre point kunmathoi pairaga anisuba position da dum leiri All India Football Federation na sinduna hokiba sahigi November tang kunmanga dagi team tarana saruk yaduna home and away basis sa chathariba Hero Indian League ki ngasi Khumalampang main stadium da sanakiba Manipur gi Neroka Football Club sangaphongi marisubo home match Silong Lajong gi makuta goal ani sinoda mighty kre match asida mai pakiba Silong Lajong Football Club ki goal ani edu Nobin Gurung amadi Abdullahi Kopina match ki tarahum de shubamadi taranipal suba minita sankibani match asida Neroka Football Club sangaphongi sanaroi nga sepam tondonba Berli Karnon Tedo Tarkovik Garumangi Singh Thangjam Saran amadi Silong Lajong FC gi Hardy Clip Nongbri amadi Nobin Gurungda match conduct tokiba referee na yellow card utki Neroka Football Club sangaphongi mathangi home match tha sigi tang kuntareta league asida khwaidiki makokta leriba Minerva Punjab FC ga stadium asida sanaragani SCCC Singjamai amadi Sam Khagempali Sathariba Ahan Bhaibok T20 Cricket Tournament ta mai pakre Manipur Cricket Association gi meng makhada Langthaban Sporting Club Langthabal na sinduna tha sigi tang taretagi team kurmathoina group mari thongna khaidoktuna Langthabal Public Ground Sathariba Ahan Bhaibok T20 Cricket Tournament ki ngasi sanakiba ahan ba match ta SCCC Singjamai na YWC Pasoibu wicket mapal da maithiba pikibani match asida YWC Pasoina toss ngamduna ahan ba batting tokibada over taramatoida wicket loina turaga run kunmari khak lauki masigi pakhomda anisuba batting tokiba SCCC Singjamaina
ओवर अहुंगा बॉल अनीदा विकेट अमखक तुरगा अपीबा टारगेट अदु यौदुना मैच असी माई पाखिबने मैच असिदा एससीसीसी सिंगमगी सानरोई डेनिना ओवर मरीदा विकेट मरी अमदी रन तरुक लौदुना मैन ऑफ द मैच ताखरे टूर्नामेंट असिगी अनिसुबा मैच की सानखिबदा सेम खागेमपलीना पीटीसीसी पासोइबु रन चामगा कुनिथोइदा माइथिबा पिखि पीटीसीसी पासोइना टॉस ngamduna fielding खनखि अहानबा बैटिंग तोखिबा सेम खागेमपलीना अपीबा ओवर कुंदा विकेट मरी तुरगा रन चामगा मरफु तरा हुमदोइ लौखी मसीगी पाखोमदा अनिसुबा बैटिंग तोखिबा पीटीसीसी पासोइना ओवर 14 गा बॉल अमदा विकेट लोइना तुरगा रन 63 खक लौदुना मैच असी माइथिखिबनी मैच असिदा सेम खागेमपलीगी सानरोइ सुनिन्ना विकेट अमा अमदी बॉल 53 रन 63 लौदुना मैन ऑफ द मैच ताखरे सत्तरीबा टूर्नामेंट असिगी हयेंग अयुपुंग मापल ताबदा अहानबा मैच ओइना क्राउ खामनाम बाजार अमदी YWC लंगथबालगा सानगनी अनिसुबा मैच अयुपुंग 13 मखाइ ताबदा ट्राउ क्वा कैथेल अमदी PSC खोयाथोंगा सानगनी येंखोम संजीव ने स्पॉन्सर तौरगा राइजिंग नॉलेज क्लब खुयाथोंग सिंधुना था असिगी तांग तरेटगी टीम 19 ग्रुप अनि थोंगना खाइदोक्तुना क्लब असिगी ग्राउंड सथरिबा अहुमसुबु इमा मनिसंग मेमोरियल इस्ट 11 4 साइड मिनी बॉयज अंडर 35 kg फुटबॉल टूर्नामेंट की ngasi sanakhiba ahanba match da UPC खुराई थांगजम लेरकना RKC टीम बी खुयाथोंग बो गोल अमा सिनोदा माइथिबा पिखि अनिसुबा मैच की सानखिबदा एपोलो 11 थौदा बापोक लेकाइना UUFC टीम ए उरिपोपु गोल अमा सिनोदा अमदी अहुमसुबा मैच की सानखिबदा KSWC खुराई कोंगपालना RKC टीम ए खुयाथोंगबो गोल अमा सिनोदा माइथिबा पिखरे थागचरी मखा तावा पाउदा ngasi nomagi oiba ingasagi pau स्टेट क्लाइमेट चेंज सेल्दगी फंगबा ngasi ओइखि बाइना सामदि नुजुगी पाउदा ख्वाइदगी साखिबा सेल्सियस डिग्री 39.8 ख्वाइदगी इंबा सेल्सियस डिग्री 3.8 नुक्सिते यावबा इसिंग मनलगी सांग मैक्सिमम दा सादा 39.9 मिनिमम दा सादा 13.9 ओइखि ngasi nong suki bagi sang suino dasmik suino ani millimeter ni hauzero bada maroi ba mukhana Agis policy mai pakna na bahona bada khwaidagi maru oiri basi lamda masigi sana lonchat amadi mi bunung sina loina bani haina chief minister N Biren na phongdokre border area da hangduna leiriba mafam sing da mai marong sing thaduna miyam gi senthok lambi lehna na bahona ragani haina horticulture minister J Sham Kumar na phongdokre amadi more infal more lambi gi khongjom uning khong da sakhang da sing na phumlamba ID aswengam yaudana phokhayan kre ngasi go na dia stibna pizza paw matang solution jare mieng tabiri ba singba muka hanna khurum jare